Meekhal gi Matamda Mareibak Majati gi Khanba Amadi Achumba Tourakkadaba Meesak adu Kanano Haiba MASAK KHANGNA MEEHUT KHANLABA Matamda EIKHOI MASEL gi MARAKTA LEINARIBA PENDABAGI WATHOK asi LEIROI HAINA LAMLAI Assembly Constituency gi MLA KHONGBANTABAM IBOMCHA na PHONGDOKHRE Universal Friendship Organization UFO gi founder Rajkumar Manisanagi Marfumapan suba mapokumon ga mari leinana thawai amana thawai amabu ikai khumno haiba thimda ngasi Imphal East ki chinging khokta leiba UFO gi general headquarter da pangthokiba ani suba World Non-Butcher Day gi Maduda Athoiba Mithunglen gi warol piraduna wafamasi mahakna phongdokibani mahakna makha taraduna haujiki matam asida laiminariba aikoi masel asi punsinduna apunba manipur ama oihanna hona drabadi aikoi gi panthung yobang amloi adubu manipur da laiminariba aikoi masel asi punsinnana ba hona badasu amana amabu ikai khumna ba utpa amadi nungsina ba haibasi yamna mathau tai maram maduna tongan ba sinfam da leidiba mioi sing yaungna leiminariba kudima asi amana amabu awa anda mateng pangna ba amadi ikai khumna ba thamduna amato oina punsilaga leibak asi gidamak lalongyat patangai fade adubu lamdam asida santi leitana ba hotna diba mayam asi namthana ba hotna ba politics haibasi yamna maru oiba amani maram de hauzik aikoi gi lamdam asi india gi state ama oina leidibani amadi india gi constitution gi makhada lamdam asida tahi manga kudingi Meekhal pangthoktuna miyam gi mihut khanlibani hairiba mihut singa sina pullaga semba duna state asigi lenga oidibani maram aduna lamdam asigi thabak thorom singda state lenga ki achouba thodang lei adubu miyamna tawhaningli ba thabak ama leirabasu ain amagi makhada lenga ngasina thabak paikhatrabadi mioi lising tara leirabasu thabak adu hekta chatnaba yade maram aduna amana amabu ikai khumnaba thamduna aikhoi amato oina phaminaraga kari karamba thodang adu lawminaba yai haiba sigi matangda kupna khanaduna thabak oina pangthokpa haibasi yamnamak mathau tai masigi mahut aikoi masel gi marakta pangchei da sainaragadi lenga ngasina amuk miyamda achouba wahang ama hanglakpa yai maramdi miyamna mihut oina thokalakli basing asi kanana khalakpano mapalamdagi lakpa mioi singna khalakpra amadi lamdam asigi miyamna mihut khanba matamda karamna khankibagi haibasi hangdaba ngamloi democracy haibasi gi chatna kanglon asi miyamna yare haiduna lebak asida chatna kiba amani maramaduna miyamgi mihut ama khanba matamda miyamna wakhal munna khanthaba mathau tai hairiba chahi manga khudingi pangthokliba Meekhal asida Mareibak Majati gi khanba amadi mioi aduna achumba kaya yamna Tourakkadagi haibasi masak khangna lamdam asigi miyamna mihut khansi masina tragadi aikoi masel gi marakta leinariba pendabagi wathok sing asi loiba nairoi hainasu mahakna phongdokhi ngasigi tongan ba phurukki maru oiba mioi sing yaungna UFO gi Thomi Singna Saruk Yaduna Pangthokiba Thoromaduda UFO gi founder RK Manisanagi mafamda organization asigi member kayana salute piduna ikai khumnabasu utki Thoromaduda Lamlai LCG MLA Khongbantabam IBOMCHA na athoiba mithung Telhauchana Saijang Imphal East JP gi hanagi Jila Parishad member Amom Zamini Debina Thoromapu Telhauchana Saijang JP Administrative Committee gi chairperson Waikon Herozit Nongdren Chingnungkhok GP Administration Committee gi chairperson Mayang Langbam Bilasini Ipsagi Working President Kuraijam Athoba amadi Indigenous People Forum gi advisor Asang Kasarna akanaba mithungden ching oina sarukyaki loinana Thoromaduda organization asigi President RK Sana Parihal Secretary General Y Meiraba Angom Finance Secretary L Tairen Battalion Commander Singh Battalion Secretary Singh Instructor Singh amadi tongan ba mafamdagi lakpa UFO gi member Singh su sarukyaki Sigi manipuri oiribase matamamda singsu tamsu adagi tamda leiba singi manungdasu tongan ba jati mayam ama leiribsing si yam nuksinana aro khoi sida leiribsigai di yamna nuksinana koi leiminna badugumba manipur dune khoi ansi pamis masigi lakpa kandadi aina aigi wakhanda phaujabadadi Ujik se, aku mikap thohudra ba. Ado di matam leitre na iri admaina haijani, agi magi degi. Ujik mak da kudak sidagi mak koi mikap thopa darkar leine. So heroin sahabasu, mapa sahabasu, adagi minai sahabasu, rilatu da yauri ba mipung kuding maktuna. Magi lauriba role do madu mapung phana laura kanda never lilama hazana phajado ise workshop life da tongan ba sinbhamda
लेरिबा अदगी ख्वाइदगी इना कैरा खुनबा ख्वाइदगी शक्ति लेबा पुंजनबा दरकार ले अदो अखोई लालोंग फजन यात दरकार ले मधु सिंह दुगी मनुंगदा आइने सा अहमद हाइजबदो खोई मैम अहमद पुनबा अनि सुबदा खोई लालोंग यात पकर मायन थेंगनगदगे हाइदे खोई लेबाक से शांति लेतनबा एक्स होइबे याइ जेड होइबे याइ मधु मैम दु नमधनबा लेबाक कनबा हाइबदो मधुदा अखोई पॉलिटिक्स हाइबसे सिसु याम मरु ओइबा मने होजि अखोई भारत की स्टेट अम ओइरि अरगे